ꯉꯁꯤ ꯑꯀꯧ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯦꯕ ꯍꯟꯗꯛ ꯈꯔꯁꯦ ꯃꯨꯛꯕꯥꯡ ꯈꯔ ꯇꯣꯏꯔꯦ ꯃꯌꯥꯝ ꯋꯤꯟꯇꯔꯅꯤꯅ ꯁꯨꯝ ꯆꯥꯛ ꯏꯟꯖꯥꯡꯁꯤꯡꯁꯦ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯨꯛꯕꯥꯡꯁꯦ ꯁꯨꯝ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯡꯖꯨꯅꯦꯕꯀꯣ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯀꯣꯕꯤꯒꯇ ꯇꯧꯔꯒ ꯁꯤꯡꯖꯨ ꯁꯨꯔꯦ ꯁꯤꯒꯅ ꯐꯤꯡꯒꯔ ꯄꯥꯄꯔ ꯑꯃ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯉꯥꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯁꯥꯔꯦ ꯉꯁꯤꯒꯤ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕꯁꯦ ꯁꯤꯡꯖꯨꯁꯤꯅꯦꯕꯀꯣ ꯁꯤꯡꯖꯨ ꯏꯁꯄꯤꯁꯦꯜꯅꯦꯕ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯒ ꯁꯤꯡꯖꯨꯒꯁꯨ ꯀꯝꯕꯤꯅꯦꯁꯟꯗꯤ ꯆꯥꯟꯅꯕꯅꯤ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯍꯟꯗꯛ ꯀꯨꯏꯔꯕꯅꯦꯕꯀꯣ ꯆꯥꯅꯤꯡꯅ ꯂꯩꯕꯁꯦ ꯍꯪꯒꯥꯝ ꯃꯇꯣꯟꯁꯦ ꯑꯩꯅꯅꯦ ꯐꯪꯗꯅꯅꯦ ꯍꯪꯒꯥꯝ ꯃꯇꯣꯟꯁꯦ ꯆꯥꯅꯤꯡꯕ ꯍꯪꯒꯥꯝ ꯃꯇꯣꯟꯁꯦ ꯐꯪꯗꯅꯅꯦ ꯂꯩꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯅ ꯆꯥꯔꯦ ꯃꯌꯥꯝ ꯀꯣꯂꯤꯋꯥꯏ ꯃꯔꯨ ꯑꯅꯧꯕꯁꯨ ꯊꯥꯛꯑꯦꯕꯀꯣ ꯑꯅꯧꯕ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛ ꯈꯔ ꯌꯥꯝꯅꯕꯨ ꯊꯣꯛꯇ꯭ꯔꯦꯕ ꯑꯗꯨ ꯀꯣꯂꯤꯋꯥꯏ ꯃꯔꯨ ꯑꯅꯧꯕ ꯃꯌꯥꯝ ꯆꯥꯔꯦ ꯍꯥꯎꯔꯦ ꯐꯗꯤꯒꯣꯝꯒ ꯊꯥꯛꯑꯃꯤꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯌꯥꯝꯗꯤ ꯌꯥꯝꯕꯅꯦꯕꯀꯣ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯔꯒ ꯑꯩꯅ ꯄꯨꯊꯣꯔꯛꯑꯕꯅꯤ ꯄ꯭ꯂꯦꯠ ꯑꯃ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯉꯥ ꯃꯇꯨꯝ ꯑꯃꯅꯤꯒ ꯊꯥꯛꯏ ꯉꯥ ꯊꯥꯛꯑ ꯊꯣꯡꯕꯅꯤ ꯂꯣꯏꯔꯦ ꯍꯥꯎꯕꯗ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯒ ꯁꯤꯡꯖꯨꯒ ꯌꯥꯝ ꯄꯛꯅꯕꯅꯤ ꯃꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯩꯁꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯅꯅꯦ ꯇꯠꯂꯨꯔꯦꯕꯀꯣ ꯐꯣꯟꯁꯦ ꯃꯦꯃꯣꯔꯤ ꯀꯩꯅꯣ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒꯅꯦ ꯊꯥꯡꯒꯠꯇꯕꯤꯗ ꯁꯨꯝ ꯈꯔ ꯊꯝꯕꯗꯣ ꯑꯗꯨꯗꯨꯅꯅꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯁꯜꯂꯛꯅꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯡꯒꯠꯇꯕ ꯌꯥꯔꯔꯣꯏ ꯁꯤꯡꯖꯨꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦꯕ ꯑꯩꯅ ꯄꯨꯊꯣꯔꯛꯏꯁꯦ ꯂꯣꯏ ꯇꯛꯁꯟꯈꯔꯦ
ꯇꯦꯡꯉꯦ ꯃꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯂꯣꯏ ꯁꯤꯠ ꯁꯤꯠ ꯅꯥꯜꯂꯦ ꯁꯤꯡꯖꯨꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦꯕ ꯑꯩꯅ ꯆꯥꯏꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯇꯦꯟꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯃꯔꯛꯇꯅꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯅꯅꯦ ꯈꯔ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯌꯥꯗꯗꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯐꯪꯅꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯑꯗꯣ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ